Tentha Kongbal Welfare Association TKWA na sinduna team nifuna group nipan thokna khaidokduna multiplex playground Tenthada haukiba chahi English ngani kunhumdoi gi April tang 13 gi haukiba TKWA Trophy 2023 Laibaki oiba irang na maram oiduna yaithoktuna lakhiba adu haukiba tha April tang 15 dagi amuk sanaba haukiba matungda tournament asigi ngarang sanakiba final match ta Wangoi FC na toss ta mai Paktuna winner Oikhre. Winner Oikhre ba Wangoi FC na winner oibagi damak sale oina lupa lakh amaga lising yangkai trophy amadi medal fangki. Runners up takraba Chazing FC na sale oina lupa lakh ama trophy amadi medal fangki. Tournament asigi best player Wangoi FC gi N Pritam, best goalkeeper Chazing FC gi Jetli, best defender Wangoi FC gi Delton. Best Discipline Team Pukhao FC Top Scorer da punna player tarukna goal mari chanduna punna manafang minaki amadi punna player taretasu emerging player of the tournament haina lengyan fi trophy amadi selgi manasing piki ngarang sana ki Wangoi FC amasung Chazing FC aningi final match aduda team animak na winner oidaba yade haibagi mawongda kanna sana ki Apiba matamda team animak na goal amata chanaba ngamdabadagi penalty kauna ki. Penalty kauna baduda team animaki player loina makna goal onthok pa ngamdabadagi toss tawbada Wangoi FC na mai Paktuna winner oiba ngamkibani. Tournament asigi ngarang loision bagi tharamda Inner Manipur Parliamentary Constituency gi MP Dr. Angomcha Bimol Akoizam na athoiba mithung Kundrakpam Assembly Constituency gi MLA TH Lokeshwar na thauram mapu aduga Khangabok Assembly Constituency gi MLA Okram Surjakumar, Hanagi Minister Singh Dr. Moirangthem Nara, Moirangthem Hemanta Amadi, Manipur State Sumang Lila Council gi Advisor, Luangthem Tarpan Singh na Akhanaba Mithunglen Singh oina saruk yaduna makok mathang taraba Singh da manamathum Singh yenthokhi. TKWA Trophy 2023-25 loisan bagi tharamaduda Kairao Assembly Constituency gi MLA El Rameshwar Maitaisu haubadagi loiba fauba football fan ama oina miyam marakta famduna midyeng taki.